Ngasisu mayamgidamagta anouba wari amaga loinana lakjari. Hꯧzik mayamda khudol tamjari thawai lakpi. Numitta aiki babaga hek pokminaba babagi mayamba basongnabagidamag aingona phone taraklame. Ai basongnabagi pau hek tabaga khudakta flight ticket kaktuna imfalda thui. Aidi airport jawbada kamsana ibu ngaiduna lairame. Ai yumda sattabida basongna lairiba hospitalda atu tamna chatle. Ai ubada basongda aduki mate haraurame. Isalakpa yam nungaire. Aishu basogi wahi eduda mettaki pirang sinthaki bakhangaude. Kamsa mapanda thoki. Tasingmadi basongna aigidi imane aigidi ipane. Aina piksak piklingai matamdagi basau amadi masubina aibu yopirakpane. Basauga masubiga angang yaujade. Aduna maram oiduna aibu makhoina piklingaidagi adopt tawrambane. Aigi ima aigi ipa lay basauga hepukminabane. Adubu ai basauga masubiga adom lerai pingaidagi mingaubudi basau masau haina adum kawe. Aina pungkak charakpa haibadi class 9 karpa matam aduna aikhoigi masubi laikhidre. Masubina laikhidabadu cancer naragane. Masubi laikhidabadagi basau thawai amna nungairamde. Madudagi yu thakpa ngaurga adum yumda halakpa tattana tawe. Matanggi matungina ai class 12 pass tawraba matungda Delhi da makhatam thaba sakhi. Hindu college da graduation loiraba matungda hauji JNU da master tawjari. Master loisalakpagi irang mara asida basongnabagi pawada pirakpane. Basongna aibu sign tawra koksile. Ai manakta chingi. Basongna isadi naraiba onthongna thiyawdurida. Aina basa kaisi tawrige adum naigana. Hojikti ai labanina basa nang naba yararoye. Basau naba fanaba ainane layengdoine. Aigi wahida tabada basau nufetawe. Tanja aduda Dr. Rao lakpagi marang tawbada ai mapanda ngayak tholai. Kamsa su tanja aduda lae. Kamsana aina mapanda lepaga lairambadada haire. Dr. Rao laise kaino khangong yatra. Ai kamsa ai babu hotra. Oh lala sangase. Asumna kamsa ki bani sangne. Doctor na haire. Yuma aikhoidi nakhoigi patient gi misha leitrabra na khalubane. Kamsana doctor shabari lairambane hojita yumda salurune na sakhiba. Oh pare. Kamsana mo doctor anabi film sibo kari tawba haibidi kike tawjaro ka. Doctor na hojikidi thuidopa kesu leite da yam thuna surgery amadi tawdaba yara. Hauji iranga leibane hospital ayama shishu thingjalene. Surgery tawbagi mayam queue da leire. Hauji surgery gi mi chamagi mathakta lai. Nongmada mi taramukdagi hena tawbagi khudong chaba leite. Akhoi hospital asidi yamna chawa hospital su nateda. Kamsana doctor khoina fani habada adu tawbi. Akhoi di doctor khoida thajaba phumba thamjari. Asamba shewgidi kento wabigina. Ai ka kamsa gi wahidu tabada thamoise penba fawe. Doctor na haire kidney problem oibse sina sumaram oibane nida. Okay akhoi muthogi ge asumna maga loinarapa nursing duga tawraga mapanda muk thoki. Makhoi ek thokiba aina kamsa dai. Kamsa basongna asiyuna suksel fawa aina pau kem dai biraktre kekino. Basongna makhatari. Ibunga aina hayandabne. Isaki nahi tambada aduda soigenena
ꯏꯁꯥꯅ ꯃꯥꯁꯇꯔ ꯂꯣꯏꯔ ꯊꯣꯛꯂꯛꯄꯗꯣ ꯏꯄꯥꯒꯤ ꯃꯤꯠꯇ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ ꯏꯁꯥꯅ ꯊꯕꯛꯀ ꯇꯧꯕ ꯑꯣꯐꯤꯁꯀ ꯀꯥꯕ ꯇꯥꯔꯒꯦꯠ ꯄꯨꯟꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯥꯝ ꯌꯦꯡꯅꯤꯡꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯗꯗꯤ ꯑꯩ ꯐꯪꯉꯔꯣꯏ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯏꯁꯣꯔꯕꯨ ꯋꯥꯔꯧꯏ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯕꯥꯆꯧꯒꯤ ꯃꯆꯤꯟꯕꯥꯟꯗ ꯃꯦꯜꯂꯦ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗ ꯄꯥꯏꯁꯤꯜꯂꯦ ꯕꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯕꯥꯆꯧꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯗꯣꯏꯅꯦ ꯕꯥꯆꯧ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯕꯥꯆꯧꯒꯤꯅꯦ ꯑꯅꯥꯕ ꯄꯨꯝꯕꯁꯦ ꯐꯅꯕ ꯂꯥꯌꯦꯡꯗꯣꯏꯅꯦ ꯕꯥꯆꯧꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯨ ꯇꯥꯏꯐꯦꯠ ꯇꯥꯔꯕ ꯑꯩꯒꯤ ꯀꯨꯠꯁꯨ ꯀꯨꯠꯁꯤꯜꯂꯕ ꯑꯩꯒꯤ ꯃꯤꯠ ꯈꯔ ꯀꯪꯉꯕ ꯑꯩꯒꯤ ꯆꯤꯟꯕꯥꯟ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯨꯝꯅ ꯐꯔꯛꯂꯔꯣꯏ ꯑꯩꯅ ꯕꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯂꯥꯛꯑꯁꯤꯗꯤ ꯍꯧꯖꯤꯛ ꯕꯥꯆꯧ ꯀꯩꯝꯇ ꯇꯧꯔꯔꯣꯏꯌꯦ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯕꯥꯆꯧꯕꯨ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯔꯕꯁꯨ ꯍꯥꯡꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤꯌꯦ ꯐꯩ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯕꯥꯆꯧ ꯅꯪ ꯄꯨꯗꯨꯅ ꯂꯥꯌꯦꯡꯒꯅꯤꯌꯦ ꯕꯥꯆꯧꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩꯁꯦ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯕꯥꯆꯧꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯕꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯕꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯥꯛꯑꯕꯅꯤꯅ ꯕꯥꯆꯧ ꯀꯩꯁꯨ ꯋꯥꯗ꯭ꯔꯦ ꯕꯥꯆꯧꯅ ꯍꯤꯡꯉꯝꯃꯤꯁꯦ ꯏꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯌꯧꯔꯛꯂꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯁꯤꯔꯁꯨ ꯈꯨꯌꯥꯠꯇ ꯁꯤꯠꯂꯅꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩ ꯊꯋꯥꯏꯁꯦ ꯊꯥꯕ ꯄꯥꯝꯃꯤ ꯁꯤꯔꯕꯁꯨ ꯑꯩ ꯌꯨꯝꯗ ꯁꯤꯖꯒꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯩ ꯁꯤꯕ ꯄꯥꯝꯗꯦ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯔꯣ ꯑꯩ ꯕꯥꯆꯧꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯏ ꯕꯥꯆꯧ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯐꯪꯅꯕ꯭ꯔꯥ ꯕꯥꯆꯧꯅ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯆꯦ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯄꯨꯊꯣꯔꯛꯑꯦ ꯌꯦꯡꯉꯨ ꯁꯦ ꯂꯧꯁꯜꯂꯣ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯏꯄꯥꯅꯅꯦ ꯊꯝꯃꯤꯅꯦ ꯏꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯀꯥ ꯍꯦꯟꯅ ꯇꯧꯕ ꯉꯝꯃꯝꯗ꯭ꯔꯦ ꯃꯁꯤꯗ ꯑꯩꯒꯤ ꯂꯩꯖꯕ ꯄ꯭ꯔꯣꯄꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯗꯤꯇꯦꯜꯁꯇꯣ ꯌꯥꯎꯔꯕꯅꯤ ꯃꯁꯤꯅ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯆꯦ ꯑꯗꯨ ꯂꯧꯁꯜꯂꯒ ꯕꯥꯆꯧꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯕꯥꯆꯧ ꯑꯩ ꯂꯟ ꯊꯨꯝ ꯀꯩꯝꯇ ꯄꯥꯝꯗꯦ ꯕꯥꯆꯧ ꯅꯪꯅ ꯍꯥꯟꯅꯒꯨꯝ ꯀꯜꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯕꯥꯆꯧꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅꯅꯦ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯃꯗꯤ ꯑꯃꯨꯛ ꯏꯄꯥ ꯏꯆꯥ ꯄꯨꯟꯁꯤ ꯌꯦꯡꯉꯣ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯅꯕ ꯗꯣꯛꯇꯔꯁꯤꯡꯗ ꯍꯥꯏꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯑꯩꯕꯨ ꯂꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯩꯅ ꯕꯥꯆꯧ ꯅꯪ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯕꯥꯆꯧꯅ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣ ꯉꯔꯥꯡꯗꯒꯤꯅꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯑꯁꯤꯅ ꯅꯪꯒꯤ ꯃꯥꯆꯧꯕꯤꯒꯤ ꯁꯛꯑꯣꯟ ꯂꯧꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯑꯩꯅ ꯍꯥꯏꯖꯕꯗꯒꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯉꯥꯏꯕꯤꯔꯤꯕꯅꯤ ꯑꯩ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯂꯧꯈ꯭ꯔꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯃꯔꯣꯏꯌꯦ ꯁꯦ ꯆꯠꯂꯣ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯕꯤꯌꯣ ꯑꯩ ꯁꯤꯔꯕꯁꯨ ꯌꯨꯝꯗ ꯈꯨꯌꯥꯠꯇ ꯁꯤꯠꯅ ꯁꯤꯖꯒꯦ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯀꯥꯝꯆꯥ ꯃꯄꯥꯟꯗꯒꯤ ꯃꯅꯨꯡꯗ ꯄꯨꯔꯞ ꯆꯪꯉꯛꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯑꯩ ꯀꯥꯝꯆꯥꯕꯨ ꯀꯧꯏ ꯀꯥꯝꯆꯥ ꯕꯥꯆꯧꯁꯦ ꯀꯩꯒꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯥꯝꯆꯥ ꯍꯟꯅ ꯐꯥꯎ ꯌꯦꯡꯉꯝꯗꯦ ꯀꯩꯝꯇ ꯍꯥꯏꯔꯛꯑꯝꯗꯦ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯦ ꯑꯩꯅ ꯀꯅꯥꯅꯣ ꯑꯗꯨꯝ ꯆꯪꯉꯣ ꯀꯥꯝꯆꯥ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯀꯥꯝꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯛꯄꯗꯨꯗ ꯀꯥꯝꯆꯥ ꯊꯣꯡ ꯍꯥꯡꯕꯅꯤ ꯆꯪꯉꯣ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯀꯥꯝꯆꯥ ꯍꯧꯖꯤꯛꯇ ꯋꯥꯁꯔꯨꯝ ꯆꯪꯈꯤꯕꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯑꯩ ꯉꯛꯑꯦ ꯀꯥꯝꯆꯥ ꯍꯧꯖꯤꯛꯇ ꯋꯥꯁꯔꯨꯝ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄꯗꯨꯗ ꯑꯩ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯈꯪꯍꯧꯗꯅ ꯃꯅꯨꯡꯗ ꯇꯝꯊꯤꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯔꯛꯈꯤ
ꯑꯩ ꯄꯥꯈꯠꯅ ꯃꯅꯨꯡꯗ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯦ ꯑꯩꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯟꯒꯦ ꯇꯧꯕꯗꯗꯤ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯗꯣ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯑꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯩ ꯄꯥꯈꯠꯅ ꯐꯠ ꯂꯥꯎꯅ ꯕꯥꯆꯧꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡꯗꯨꯗ ꯑꯣꯟꯊꯣꯔꯛꯄꯗ ꯕꯥꯆꯧꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯃꯨꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯡꯗꯒꯤ ꯇꯞꯅ ꯃꯥꯡꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯀꯣꯛꯇꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯤꯡꯈꯤꯕ ꯈꯪꯍꯧꯗꯦ ꯁꯝꯅ ꯆꯞ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯦ ꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯁꯤ ꯀꯗꯥꯏ ꯑꯩ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯝꯃꯤ ꯑꯩ ꯑꯀꯤꯕꯗꯣ ꯐꯥꯖꯤꯟꯖꯔꯒ ꯑꯩꯒꯤ ꯌꯨꯡꯂꯤꯕ ꯁꯝ ꯑꯗꯣ ꯇꯞꯅ ꯈꯨꯠꯁꯤꯅ ꯅꯥꯟꯊꯩ ꯈꯪꯍꯧꯗꯅ ꯕꯥꯆꯧꯗ ꯃꯆꯤꯟꯕꯥꯟꯗꯒꯤ ꯏ ꯑꯣꯔꯛꯑꯦ ꯑꯩ ꯄꯥꯈꯠꯅ ꯕꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯤ ꯑꯃꯅ ꯕꯥꯆꯧꯒꯤ ꯆꯤꯟꯕꯥꯟꯗ ꯃꯦꯟꯁꯤꯜꯂꯦ ꯑꯩ ꯄꯥꯈꯠꯅ ꯀꯥꯝꯆꯥꯒ ꯗꯣꯛꯇꯔꯒ ꯀꯟꯅ ꯀꯧꯔꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯑꯩꯅ ꯀꯧꯕꯗꯣ ꯇꯥꯔꯝꯗꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯅꯥꯀꯟꯗ ꯕꯥꯆꯧꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯦꯞꯄꯛꯄ ꯑꯩ ꯎꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯪꯉꯦ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯛꯂꯤꯕ ꯃꯃꯤ ꯁꯥꯃꯤ ꯑꯗꯣ ꯕꯥꯆꯧꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯑꯩ ꯕꯥꯆꯧꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗ ꯕꯥꯆꯧꯗꯤ ꯑꯗꯨꯝ ꯂꯦꯡꯉꯛꯈꯤꯗ꯭ꯔꯦ ꯑꯩ ꯀꯞꯅ ꯀꯞꯅ ꯄꯦꯟꯃꯟꯗꯕꯗꯒꯤ ꯕꯥꯆꯧꯗ ꯃꯁꯥ ꯅꯣꯝꯃꯒ ꯕꯥꯆꯧ ꯅꯪ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯔꯥ ꯍꯥꯏꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯦ ꯑꯩꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟꯗꯒꯤ ꯗꯣꯛꯇꯔ ꯀꯥꯝꯆꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯑꯦ ꯗꯣꯛꯇꯔꯅ ꯕꯥꯆꯧꯒꯤ ꯍꯛꯆꯥꯡ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯕꯥꯆꯧ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯕ ꯃꯥꯜꯂꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯀꯥꯝꯆꯥ ꯏꯕꯥꯅꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯏꯃꯥ ꯏꯄꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯖꯔꯤꯕ ꯕꯥꯆꯧꯅ ꯇꯥꯏꯕꯪ ꯄꯥꯟꯊꯥꯗꯣꯛꯈꯤꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯅ ꯑꯋꯥꯕꯁꯦ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯜꯂꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯆꯧꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯈꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥꯒ ꯂꯩꯃꯤꯟꯅꯈꯤ ꯑꯩꯅ ꯏꯃꯥꯗ ꯋꯥꯔꯤ ꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯗ ꯕꯥꯆꯧꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯄꯛꯈꯤꯕ ꯑꯃꯁꯨꯡ ꯇꯝꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯏꯃꯥꯅ ꯍꯥꯏ ꯕꯥꯆꯧꯒꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯊꯣꯛꯂꯛꯏꯗꯨꯗꯤ ꯕꯥꯆꯧꯒꯤ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯕꯥꯆꯧꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯑꯃꯨꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯈꯤꯕ ꯑꯃꯁꯨꯡ ꯕꯥꯆꯧꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯠꯇꯅ ꯎꯏ ꯍꯥꯏꯔꯤꯕ ꯃꯥꯆꯧꯕꯤꯒꯤ ꯁꯛꯂꯣꯟ ꯄꯨꯔꯛꯄ ꯑꯗꯣ ꯊꯋꯥꯏ ꯂꯥꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯁꯄꯣꯔꯠ ꯂꯦꯞꯇꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ